NRC Haina Manipurda President role lakraba matungda security force singna tampaki Khungakpa singbu leptana Faba punbagi thabak Chatkhre bu Yaningde fongdoktuna ngarang numidang Thoubal district ki Wangjingda maira paibi amadi masing yamlaba miyamna maira rally chatuna khongjang Chatkhre numidang pung nipan lam tarakpada kairem bikhok lamding amadi Wangjing ki tongan ba laikai singdagi maira paibi sing thokloktuna Wangjing kaithilda punki tungda miyam aduna National Highway 102 Imphal More lambi YK College mapa amadi Wangbal Canal Faba kholau kayaga loinana rally chatluraba matungda Wangjing kaithilda amuk lamthungfam oikhi miyamgi khongchada duda maram chaba solution laitana Khungakpa Faba yaroi koki narco terrorist sing hana fazilu India lenga ki thawong Yaningde Manipurda PR thamba yaroi athuba matamda sarkar semgadabani athubada NRC chatna hallu Manipurda gi PR lauthau amadi India government ki thawong Yaningde haiba kholau sing lauki Khongjang aduda saruk yakibi maira paibi luching BL Santina haikibada Khungakpa icha singbu nongmakangdana Faba punba tawrakliba asi mama singna yaba ngamloi ngasi aikhoigi icha sing asi leiramdaba taragadi Manipur kari oiramgani haiba ngamde hairaduna kuki narco terrorist singna landarakpa matamda leingakna miyambu ngakpi senbidabadagi icha singna Manipur gidamak miyam gidamak thoklaktuna Khungakibani haiki India government na numit 10 gi manungda irang asi loisinduna amadi Manipurda thamliba PR lawthoktuna mahausagi punsida hanjil hallu Kuki singi kahenba thawong sing lefallu hairaduna Manipur kanana bagidamakta thawai khubakta haptuna thoklakliba Khungakliba icha sing asidi yumda kausinjage haiki Sasariba rally ase hauji Manipurda taroliba Khungakpa icha sing nongmakangdana Faba punba tarokpa pase mama oibe khoina suya Yaningde ngasi aikhoi icha sing siramdaba taragadi Manipur se aikhoi ngahana upul loina takibasu yai adubu ngasi aikhoi icha sing asina Khungaibase Manipur sarkar amadi India sarkar gi maikaidagi kuki singna nongmai kapakpa matamda sarkar gi maikaidagi kariguma aikhoi praja khoibu ngakpi senbinaba leitaba matamduda icha sing asina Manipur gi damakta ima praja singi damakta khallaga thawai khubakta hapdana makhoina ngakpi senbirapatagi ngasi aikhoi Manipur se khijitang orbasu hingjaba ngamjaribani aduna aikhoi sarkar gi maikaida haijaningi athuba matamda numit 10 bhogi manungda makhoigi huji thoiba Manipurda thoiba tangdu leida dabase nena taba lamdam mama oihanbiu athuba matamda kuki sing amadi makhoina khoida lan tareiba nongmai kapana singba tawreiba se athuba matamda tohanbiu aduga aikhoi isa sing ase matam mangduna thawai khubakta haptuna chenja sungjadana ngasi phawbada Manipurgi damakta khallaga ngakjariba isa sing se yumda hanjage aduga makhoina athuba matamda numit 10 bhauki manungda sarkarna athuba matamda Manipurda thoiba lalase loisanbiu haiba wakhalonga loinana ngasi ima ibel mayam singse khutta maira paiduna thokjari banda Manipurda PR thamibase athuba matamda lautok hanbiu aduga tangdu leitaba Manipura ma hanagi punsida praja aikhoise hinghanbiu haiba wafamje sarkar gi maikaida apil tawjari